Sagolban Maino Lerok Leba Konjengbam Iboteng Yumdangasi Yukangan Bapung Marie Adwaidagi Hona CBI Anti-Corruption Bureau na Hauzima Grade Chatari Ibotem Accountant General Office the Senior Accountant Officer Oina Tabak Tobani Operation asi CBI SP Kamrangi Mideng Makada Chathabani Maram Chadabamadi Aina Yadaba Monga Ahen Balan Tum Paisin Bagi Chingnaba Labadagi Operation asi Chathabani Haide Tazabayaba Paugilikuna Madagi Fangba Pauda Operation asi the Hauzik Fawda Sale Sana Amadi Marui Bachi Chankia Fagat Pangamle Haide Chahi Sigi January Taramathoi Gan Ngai Numit Ki Ayuk Angan Bapung Ohumlom Tarakpa Duaida Bisnupur Police Station Ni Manung Chenba Chini Ingkol Village Tage Sahi Nauribi Nupi Macha Ama Manipur Police Ki Constable Amana Nupi Oibigi Ikai Kumnaba Manghan Biraga Thamlamba Thodok Adu the Cheneriba Police Personnel Adubu Pokso Eki Makada FIR Laukalaba Fawda Hauzik Fawwa Fadana Ladiba Se Michang Mikai Naiba Thawngni Haina JAC against a minor rape victim na Puning Singsilakle NB Randa Luchingba BJP ge Laingak asida hapkiba Parliamentary Secretary Taranithoi asi Office of the Prophet Kamari Leinabanina Governor na khudakta disqualification tawgadabani haiba wafamda memorandum among CCLP leader o Ibo Bina Luchingba team amana Governor Dr. Nazma Heptullah da Pishinkre Lilong Police Station ki manung chenba Lilong Hauro Hangam Thabida leiba Brown Sugar Factory ama ngarang District Police Thauban na thugai ki bagaloina na aina yadaba polam kiaga loina na miyoi anisu fagat pangamkhre haide Police tagi fangba paugi matung ina ngarang nungthil pung 4 ga minute 15 rom tabada Brown Sugar Factory ama leire haibage akaknaba paw ma fangbudagi SP Thobal S Ibom Chagi Luching Makada Lilong Hauro Hangam Thabida search operation jathake Search operation adu da laikai adu da MD Tomba Fundrai Mayum Elias Abdullah Jahi Kuntrani Thoya Pokpa MD Rasid Ahmad Koba Miyoi Amagi Yumdagi Bag Achoba Ani aduga transparent bag ani fagat pangamki COVID-19 mayok na bada India na anoba chawna mai pakpa amma lak pangamkre Laibak asida active case oibagi masing tha ani gi tungda ahanbo ina miyoi lak taret ki makhada leibangamkre India gi oina ngasi fawda positive oiba mi gi masing asi lak taruka lising marifutara mangaga chamaga sumna mapan oire India gi maming leiraba cricket sanaroi amade lising amaga chamapan marfu humdoida cricket world cup laukiba matamda India gi captain oikiba Kafil Dev ngasi khangawdana heart attack torokpadagi Delhi gi hospital amada laikana kre Mahak hauzik angioplasty chathari Kafil Dev na cricket sanari ngai matamda India gi damak test amaga kuntra mathoi sanaduna run lising mangaga chani ga yang nipan lauki bagaloina na century nipan lauki amade apunba wicket masing chamri ga kuntramari lauki Hauzik Sathariba IPL cricket ki ngarang Dubai da sanakiba match amada Sunrisers Hyderabad na Rajasthan Royals bu wicket nipan da maiti ba pikre Toss ngamduna batting ahan batawraduna Rajasthan apiba over kungi manung da wicket taruk turaga run chama ga yang mari lauki Match asida Sanju Samson na ball kunga tarukta run kuntra taruk amade Ben Stokes na ball kuntra ni thoida run kuntra logduna mai pakpada mating pangki ngasi numidang Chennai Super Kings ka Mumbai Indians ka sarjada thengnaragani